ꯑꯀꯤꯕ ꯃꯪ ꯑꯃꯅ ꯔꯤꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯧꯖꯤꯛꯇ ꯃꯪꯗ ꯎꯈꯤꯕꯗꯨ ꯂꯩꯅꯥꯅꯤ꯫ ꯉꯁꯥꯏ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯒ ꯁꯥꯊꯤꯅ ꯈꯠꯅꯈꯤꯕꯗꯨꯒꯤ ꯋꯥꯈꯜꯅ ꯃꯪꯂꯥꯟꯗꯁꯨ ꯂꯩꯅꯥꯕꯨ ꯑꯀꯤꯕ ꯃꯪ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯍꯜꯂꯦ꯫ ꯔꯤꯁꯤ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯅꯥꯟꯊꯔꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯛꯂꯞ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯗ꯭ꯔꯤ, ꯑꯗꯨꯒ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯟꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯕ?" ꯅꯣꯛꯃꯤ ꯔꯤꯁꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯃꯃꯤ ꯑꯃ ꯔꯤꯁꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯅ ꯔꯤꯁꯤ ꯎꯍꯧꯔꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯂꯩꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯖꯦꯁꯤꯀꯥ ꯏꯁꯧ ꯇꯧꯔꯤ ꯃꯃꯥꯗ, "ꯏꯃꯥ, 2,000 ꯈꯛꯇꯅꯦ ꯍꯥꯏꯕꯅꯦ, ꯗ꯭ꯔꯦꯁ ꯈꯤꯇ ꯂꯩꯒꯦ, ꯑꯩꯕꯨ ꯇꯣꯏꯅ ꯍꯥꯏꯕ꯭ꯔꯣ?" ꯕꯤꯂꯥꯁꯤꯅꯤꯅ, "ꯅꯆꯦꯗ ꯍꯥꯏꯌꯨ, ꯏꯃꯥꯅ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯉꯁꯥꯏꯅ ꯄꯤꯔꯅꯤ. ꯏꯆꯦꯗ ꯍꯥꯏꯔꯨꯔꯗꯤ ꯇꯣꯂꯣꯞ ꯐꯪꯉꯀꯥꯟ ꯄꯤꯒꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯀꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯅꯤ. ꯑꯗꯒꯤ ꯔꯦꯟꯠꯀꯤ ꯚꯔꯥ ꯄꯤꯗꯣꯏꯅꯤꯒ ꯇꯜꯂꯦ ꯑꯩ. ꯏꯆꯥꯁꯨ ꯃꯁꯛ ꯊꯤꯕ ꯅꯠꯇꯦ, नुपा अफब कोईरोदना नुपादुना माइना थादजरअने इचाकी केनबदे नुंगाइना लेथो इचासिदी लेसारिनी नुंगाइतनने हनुरगा नुंगाइया पोंते कोयु इना खुनबा खनखनदना अस इमा सक फजबदने पैसा चंगी पैसाना फजहनददी काइदे नुपा मसक मतौ फजबा पैसा पाइबा मोइगा कोइना दुइनो प्रपोज सुतौ तो ओइ थीरदी इस कैदौबै तौ ओइदोइबा इमा लेरिसिदी ngasigidiने नचेदा यानबा लौको इमा ना हेरे हायु जेसिका हराउना अदुदी इमा ना हेरकपनि हाइरगे को होइने होइने जेसिका गा लैनागा पोकमिनबा नते लैनादी योक्चबी मचानी बिलासिनी लुहोंगलब मतुंग फना कुइना ममित मचा उबा फंगदना लैरमी मपुरोइबदा निंगाइ तौदुना होमदगी लैनाबु पुरक्तुना योखिबनी लैनागी ममा मपा महा कराइदगिनो हाइबा खंगदे मतमदुदा लैना सुपनगी चही मंगा मपुंग फारकबदा ngairi पिसक पिकना योगलखिबनी माना चही मापन मपुंग फारबा मतमदा जेसिका मिरो लखिबनी बिबुक नुंगी हेक पोक्चबी मचा फंगलबदा लैनादा थमलंबा मिनुंगसी तपना तपना मांगखिबनी यारे नंगसु लाओ असिगी स्ट्रेंजरी सिगी मिचंगलो यामना असी हाइरगा लैनादु फेट हाइदोक्तुना चटख्रे नुमिदांगनी ऋषिना मयुमदा हलकपदु फना थेंगले ड्राइवर थमलबसु पाकना चटमिनदबनी मथंता मागी बाइकतुदा हेक्ता चटपनी नुमितुसु ऋषि मथंतनी हलकपा लंबीदु इचिक चिकले मालंगबना हुमलकपदा मिना उबा ngamdaba लिरी लिरी हुंबा नुंसित्ता यावरकपा लैनमनी महाकी नातोंदा फावरकलिबा नुंसिबा इंग इंग लाउबा लैनमदु तखेलै लैगी नुंसिबा लैनमना ऋषि मसा पुंबा सुंबगुम तौख्रे स्पीड अमदा थौरकपा गाड़ीदो स्पीड तपथरक्तुना कनासु लैतबा मफमदुदा ब्रेक फाख्रे अचिकपदुदा मथंता ngaiha gyan mangbagum lay ऋषि अकोइबदु कोयेंग येंगी अदुगा तपना सोली तखेलै अमुकसु मागी वखलदा करिगुंबा अमा निंगसिंगबदी थोक्तबगुम फाउरी अचिकपा लंबीदुदा अदुमना कुइना लैथबदी यादबनिना स्टार्ट अमुक तौदुना गाड़ीदु थौरकले अदुबु मसादुदी कैनोमा इतौ तौई साहुम अमा फंगबगुमसु अमुक अमुक तौरकपदा मनिंग ओंथोक्तुना येंगलुई चिंगनदबा नते ऋषि मांगोंदा तौरिबसी करिनो हाइबा कैसु खलमद्रबसु तोइना मसादा हैनदबा इहुल फावरकलबसिददी करिनो तौरिसे हाइबा वहंग अमदी मथंता हंगजरी मयुम यौरकले गेटु सनाहन हांगदोकलगा गाड़ीदु थौजिलकले अदुबु सनाहलगी मितदी ऋषिबु कनागुंबी अमना कोइसेन सेनरी हाइबसी मिकुपतुदा उबा फंगले कनानो हाइबदी सनाहलसु खंगदे माबु हेक उबगा सोलई खंगहौदना मचिंदा पाखटना इस करी मतौनो पाखटना खंगाई हाइदोकलुबनी
Rishi mamai pat laisilakuna hanglai. Tasna kaidore. Sanahal makok tu pat hai. Kashu taude ibungo. Rishi na ima tumkrabra. Pothakre. Ibungo nganna halakna bataune. Ima na so hanglambani lakte haina. Rishi du wangang lamdana chumdring adum yumlom da jatkre. Sanahal du matanta solawi Patrava Thawai nang kanana. Sanahal maya chikshinay. Thawai nang nangambra. Miyoy ba Thawai haksang ani puna layriba. Ay nangambra yang nasi. Somdasu layna duty loibaga wamandana saksu sakhide adumak tumkre. Mayumdagi korsula ami adubu callback tawrudre. Mayumdagi lakpadu kudong sadabagi hospital dugi anagpa ren amada mamanabi aniduga puna laybani. Gracie ga albinagadi Rishi ki warida wabaga kaure. Gracie na khange adu nupadudi kharadi naiba mine mase usitradi ekhoisum naigadabani. Albina na naiba horakpada nurse ki duty se karino haiba wahang se hana mang thare adum khuire. Mamanaba umurok manbaduna usilaktudo ma khangdabra. Umurok maledi nang uhobra. As ibecha hairaktu se adudane uhodrasu warida khange ngang thorakpada khoidau sawaliba wangangduna tae umurok malangbani haiba masakto. Ani duna wari tawringai laina ki koldu amuksu laksili. Gracie na mamaidu satlai thoraktuna laina ki manaktagi phone aduda mityeng thamlubani. Gracie khangduna lawri. Lainana yamuna ani duda yenglaga layrambaduda. Gracie mamitu amu phat kuplaga anirak suna yenglubadadi. Lainadi moida tum onsinduna adumak tumlammi. Albinana karino nangna. Gracie matin kutyulaga. Kaino aina hujik uridubo. As hainadeko numidang sida karan nganglakano. Hujikse busulay riba mi faulabam letrakansida. Karino tawraisina. Akoi room se monster amati leiba male Albina. Gracie ki sixth sense sina yade power pai badong su tawra isi. Asi hairaga makut ani do tingthoklaga yengjai mathanta. Albina na Gracie ki lukham da tharai. But ki wari yam tawo laitin ki wari yam pawo but film yam yengo hingda. Seran turan ba nga udabane. Gracie na Wednesday dams ki meeting nei aina huji ugrido. Adunane aina soida Tyler gumba monster gumba ama laikre haise. Nangi nanatuna tumbadunane thillaga hala lori kaino monster bo. Usitaba tawrakano naya ahen makhar yaurida satkani. Anidu wathi warem lomda adum satkre. Kola kibudusu paini kaukre. Lainadi ngangnaribadu khasikta pawtarude. Ma yamna waba sangsar sigi wang madalairabagum. Mamit uisin na mapisu sinthari. Adubu mana tawribadu laiminariba anidunadi khangde. Manglansu oige nungsibasu oige apambadusu oige nang haiba nangi pumnamakto aina oige. Lairamliba mafamdu ubada laichiklendi gyan mangle. Awangba chingdoldagi luraba laijana arepa laita chentharakli. Angauba laichim mapaisu pairi. Manakta paklaba ipak amasu lay. Nung achawa mayang amasu machi lengda tumin lairi. Amuksu matakta yangkhatlubada thong ama ui. Wangwan bagi piknasu ure. Laichiklena hojikta aibu konungda laikibadaine sina kadaida. Asi khana nunglaktuda lakpa hawi. Setliba mapido isingna chotanaba makhut machadunasu thangatnaba honari. Kadomdagino khanghaude Yubarajtu machinda ithoklaga mathabaktu makutna paisinduna nung marum amadagi thoglai. Mathabaktusu thanggumba amana yanduna sokhanba mali. Sangna khetkibagi mami leiba ui. Laichiklen mamit manna chap yungi. Yubaraj masadu laimaida haitharakadaure. Madu ubada laichiklen pakatna chensilaga Yubaraj bu ngaknaba honai. Amaduna masama upaba henbanina ngakpadusu ngamdre. Tuge tawrambadagi anidu pulak tusinminare. Laichiklena aya
Nalle, sire Yuvraj. Yuvraj tu madu hairakpaduda khanghaw hawgatpada amuksu nare. Longna nung maraktuda hipthakre. Leichiklen hawgatlaga hairi Yuvraj ta yengduna. Hujikta kunungda leihawdaini Yuvraj. Yuvraj mamit tu phaira Leichiklen da yenglai. Leichiklen mit yengduda suklai mamit tu. Si kamay suino, aina sida kamay leiramino. Yuvraj mamaydu nakalamada leithokre. Aduga hairi kaygino nangse wa asuk yamna ngangise chalo yumda. Asokpadudi yare chalo. Leichiklen khomde Yuvraj khon kala aina haisi kanadana. Leichiklen masadu haifek chongkhatli kiduna tathak yenglui amukasu. Yuvraj Leichiklen da yenglaga was ngangdabani adubu ngasigi mikupsida sauduna yenglubada mathauna leiba Yuvraj to mathamoida ing lauba ihulama phaukhre. Ningthauloki ising chaibi marikna hakchang da chongbagi ingba oirigadra natraga leirang ningthibi Leichiklen gi saktam dunara. Yuvraj na tuminna leikhibaduda Leichiklen soklibaduda yenglui amuksu. Asokpadu nungaitraduna Leichiklen magi split oiriba takhelai pambi adugi makoktu puthorakle kadaidagino khanghaude. Aduga madu sugairaga mapang semi. Tauridu Yuvraj munna yengduna lei. Subadu loiraga Leichiklenna tapna hairi. Yuvraj asokpadu yenge. Yuvraj mamaydu leithoklaga mathabak asokpadu tapna haidoklaga yenghalle. Leichiklen khara changsilaga makhut machaduna mapangdu asokpaduda tapna taibirai. Ngasaidagi tauribadu Yuvraj wa ngangda munna yenglambani. Asokpada thenglakpa adudadi China phawra male ayo haiduna mamit uisinduna leikre. Leichiklen madu ubada karan amuk nganglakle. Sakti yamna leiba Yuvraj su anaba phawra. Yuvraj handakti sat khumlai. Nangdi asokpa sinaba phawdra. Phawi kaina asokpa bu nahatradi nunghaigadro. Aduni aishu nanga chap manai wayam ngangana. Nachin masadusu tumil lehenba ngamba Yuvraj ne. Wa ngangloidaba oiradi chin pantrasu yadra aidi hekta ngangningi. Yuvraj tu saurakle. Leichiklen gi khudangdu ta pairega khangching chinglubani. Magi asokpaduda oina nupi magi makhutuna ta paisilakle. Khonjeldu hanadagi hena hauna laurakle nupa adu. Aya! Leichiklen phat handoklaga Yuvraj soibane. Yuvraj murum sole. Nang musukan biba aduga ayum hatki hairo. Ay kan biba haidi kaino. Yare nachin masado taningre loisalo taibase. Tawbirise haraugidi haidi. Leichiklen murum solaga asokpada hidak taibadu sasat loisili. Aduga makuttu isingda hamdoi. Yuvraj na hidak sembasi kanana takpi. Sidi akhoida piba khudolne takpidrasu haye nangoda takpiura. Yuvraj Leichiklen da michiduna yenglaga hairei. Mafam sida nang kamai laina. Yuvraj ka natro wari sanarambada. Yuvraj na puraklaga aingoda mo hangise kaino. Yum jase kadaidano su khangde leirisisu. Leichiklen tu saurap tawi mataududa Yuvraj tu khajik noklure. Chinglemba mino rasi leiba mino magul amasu yauri minok tu sathi hairiba ningthaurel Yuvraj asigumba magul se leiramgani haiba kanana su thazaroi. Leichiklen na nokningbasu amu phawribra tanja sida. Icham chamjabi amani miki ingit su khangjade ingaw ngawna leibini. Anidu amana lembada chingjawgum haina sakna sonagani. Aduga amana ngawbada malangbani hainagani. Ningthilo kaubi magi masai gonda matik leiba Yuvraj ki thamoida Leichiklen gi ningthiba saktamda cheksinna thamkhre. Tumin losin kibani kana khanghanda lemjaba matauduna huranba machatto chatkani haibadu
ingau ngaujabi leichiklendi khangjade. Yubarasu losinkhre karamna mafam aduda leirambano haibadu. Mafam aduda mana purakpani haina leichiklena lauribaduda aduma masu yakhre makha tarudre. Tasengbadi leichiklena konungdagi chatlage haina tung leithoktuna khong thangbaga Juhana kana khanghanda phaduna purakpani. Yubarasna karigumba ama tawre haibagi sahum phangladuna tanarakibani. Matamduda leichiklendi gyan mangle. Yubaras lakle khangbadagi Juhana leichiklenbu ahangba atiyadagi thadarambani. Phatraba Juhanbu tanabagi mahut leichiklenbu kannaba hotnabada lok aduda Yubarasga leichiklenga punna tasinminarakpani. Maduda chaina sangna amadi luthana mathapakta thinbadagini soklibadu. Leichiklena Yubaras mafam se kari kauge? Ningthilo realm asigi khwaidagi chawba khwaidagi ningthibalo. Ningthilo haiba mingthol sinasu takle lok asigi phajaba ningthibado. Aduga asukoina realm asida chawrakpa aina mafam ase khangdrisina kaige? Yubaras nokfet tawi changradi khangdaba tawa. Mafam asidi asengba mafamne. Konungda leiba ipugumlaba amadi ningthau sagaigi masa masu khaktana changnaba tongana thamlambane. Adudi aina changlibasidi ipusingna khangladi yagadra dandi amuk pige haidoira noi haunabi. Yubaras phat yenglai leichiklen marai chi mamaidu leithoklaga wangang suikhibani. Adubu lainana karan aduk phuriba ngangning bata ngangliba mayamdu Yubarasna saurakribasi karino haiba wahang hangningi. Khitang soirubada magi thangsangna parat tambikhiba ngaktani. Adugumba machingdunani leipak khudingna kiriba aranba yadaba oidaba yadaba misakni. Nupa oigera nupi oigera chap manaba dandi pibani. Sauduna khulai thabadi lairadana chaiba phauba khon kana chairakde leichiklendadi. Masinasu leichiklena Yubaras sathi haina maming chatlabasu kirudabani. Leichiklena aina haibadi sum phattaba oina hana khalido yam phai. Sungkhang khangdaba kanagumba amabu hek ubada uriba saktamduna afabani. Mabuk faramgani haina khaluraga phattaba demon oiramdobagi saru fattaba demon malaga afaba angel oirambana hena nungairoidra. Ado Yubaras di phattaba sathiba yam saugunba male. Ado amanbado adum oirisidi. Yubaras du mamai leithokre halase. Aina ngasai lakpada pairaga lakpa male pairaga hanse ai wai khongna chatba waraga nang lehoro. Asi haina sekli Yubaras satpa hawi. Anabana yam pongna roisi Yubaras hore lambida warakladi aina sambidoi natra. Wase asukimati yamna ngangi nangse. Leichiklen mayek seng phata murum soli yam lemsine ningthau oire kaina taurini maise. Anidu amana tumina chatkani amana wa mayam ningangliba wahangsu kayani khumdri fawba hanglakani. Chairubasu ngamde dhap amuk tauni ngaihakti tumin laikhini. Adubu hekta horakani ngangba senaba onthokna wadorida Yubaras ki leimase. Mangausu thikreda malangba nangse haibasu indedako mapung phadribi nangse leirango akibasu leitiko nangse eigi leima nungsikreda onthokna nangse thawai oiribi. Leichiklendi magi mayumda hangre numidangdu kaisu khangjadabanina ngasigi thaudoktu henjinasu khanjiludre. Nongpok khulenda aranba yade haiduna kinarabasu angamba phamnaiba kharanadi aduma phattaba lichat lona chattaba nate. Chawkhraba mafamni mafam khuding yengsinba ngamba haunade. Sakti cheli haidunasu pumnamak khangbadi oithoktabani. Salanda athauba oibani. Hairiba mahaidu yeknabada sinnabani. Amotpa kayadusu losilaga achumba kharana khumjinaba hotnabasu yaudaba nate.